khuchaose. Marum ngata ne. Hello everyone, video thagatabsu yamna kuire ado ngasidi memory oinaba video macha am hapchage. Heinousu yam phajana paale, yam nemna. Ado ngasidi akhoi che ahansu akhoi itaina anganghaiga punna thilaktoine matam khara suti leiringaida akhoi dasu leinaba ado makha tana dum yengminase kai tawbai do charake do video se memory we honaba dum thagatcharage haiwai phone ningsingnaba ado nga se silver chauba ma khoi bana pura lae atopa nga do thibani ado ngasigidi phangdre silver chauba ma pore yamsu chawe kg 5 tai haye zaine angangje sengo kilo manga Marum khuyam ama yaorme ngase ado horen phajana kam thoni aduga sidaisina yainaba nga khra ka piece sina nga makoktune khoi baba kamaga chaningi haye adugi makoksinga phajana kambirani khoi ba chanaba do kamnaga tawrage loin hape haptuba machangai aduga mucharake sidana nga thongbodo leire nga thongbase akhoi mana thonge loirakanda mucharake nga thongbasu loire sida leire final nga se khara ama taure anganghaichu chanaba aduga ngasagi marumdo sida leire mayamdo phajana kamba loire sida leire ngasai kamgiba makokto yaure khoi che hoi su do angangai se hana chak pija thopire moi hana duka khoi amuk chanaba One, two, three, four.